Russiana Ukraine gi mathakta lan chathaba hokre USA mamai leiduna chenkre mayam pumnamakpu anoba video amada amukka hanna taramna ukchari hojik leiriba Ukraine amasung Russia gi oiba update macha amta pijage Luhansk amasung Donetsk gi leiriba mafam asi tonganba independent oiba country ani oina laukthokraba matungda Russia makhatana hojik Ukraine da attack chathaba horakre Ukraine gi capital oiriba city Kiev yauna atopa mafam kaya amada lepa leitana Russia gi side gi missile kaya ama kapsilakli Russia gi president Vladimir Putin ikhang khanghaudana Ukraine da Russia gi oiba military operation ama hauragani haiduna announce tawkraba matungda hairiba asi haurakibani Putin gi maikaidagi Ukraine da lairiba military sing asi destabilize tawgani adubo Ukraine gi lam asidi makoina occupy tawduna lairoi haiba wafam asi fongdokli masiga loinana Ukraine gi lairiba forcing asi surrender taw makoibu defend tawnabagi damakta hotnaganu haiduna Putin no fongdokli Ukraine gi saruk oiramba Donetsk amasung Luhansk gi jaga ani asi anauba country ama oina laukhoklaba matungda Russia gi forcing asi hairiba mafamsing asida thajinmani adubo hojikti hairiba mafamsing asidagi hendoktuna Ukraine gi mafamsing asida lepa leitana adumak changchilakli missiles na singba khusu khulai kaya aman attack chathaba kaktanatana hojik asi Ukraine da Russia gi maikaidagi cyber attack su kaya ama lepa leitana chathari hojik asi Ukraine gi lairiba force amasung mafamdugi miyoisingna Russia bu thengnagani haiduna adumak leptuna lairi hojik asi missiles kapsilakpa leptri fighter jet kaya ama lepa leitana koipai paiduna lairi miyamsing yamna pakhatnaba mawng amada laire US President Joe Biden na G7 country amasung NATO gi lairiba country sing asigi meeting sinnabagi damakta fongdokpasu lairi masini hojik lairiba fibam asi hojik Russiana Ukraine da attack chathakre war haukre kari oirakpage haibadu adumak yengminasi anoba update laibaga adumak pijarake